ꯑꯩꯈꯣꯏꯒꯤ ꯄꯕ꯭ꯂꯤꯛ ꯋꯥꯛꯁ ꯗꯤꯄꯥꯔꯠꯃꯦꯟꯗꯒꯤ ꯔꯤꯄ꯭ꯂꯥꯏ ngasi phange Anglo Kuki War Centenary Gate huzik Chorchampur National Highway number 2 da leiribase sigi construction gi permission amata Public Works Department dagi amta permission amta pide haibagi khoindagi RTI reply lakpire amapan hen phajal ablimi Manipur gi irang si tasengna huzik me tang ahumda Kuki community gi amasung lakliba illegal immigrants militants singsina backing leire harakanda ki community gi mi singsina sando iba false propaganda sando omba aikoi gi Anglo Kuki War Centenary Gate se akoi gi mai thana ba tawrami maitai na mai thana ba tawrami kaina haijalakpa adudagi koi gi Delhi University gi university daga akoi Anglo Kuki War 1917 1919 sigi akoi gi syllabus ka hapchan naba tawrakpa koi gi distorted history akoi gi sungai leram daba war haitare maming leiraba university daga hapchan naba honarakpa aduga Manipur da sulai leram daba history haitare adugi centenary gate ama huzik leiriba se si sari basigi permission leibra leitabra si kanana taro sari bano sigi history se lana chalali base karigino haiduna sigi kumana kanana si sanabagi damakta akoi gi permission piri bano na aina akoigi Public Works Department ta akoigi RTI thajabasida akoigi Public Works Department dagi reply ngasi phange Anglo Kuki War Centenary Gate huzik Chorchampur National Highway number 2 da leiribase sigi construction gi permission amata Public Works Department dagi amta permission amta pide haibagi khoindagi RTI reply lakpire aduga sigi mathak tasu na akoigi 19 December 2022 concerned DC da aikoigi si gate si lokthok pagi matang da su order pi khiba leire che sigi aingonda pirak reply sigi matung ina haitare adu de suk koi de base sigi aran be history thamaga yom chadana National Highway number 2 da sajali si kadawai sari bano lokthok na ba order pi khaba da hujibo lokthok tri base karigino aduna huzik RTI reply dagi su khangjare Public Works Department dagi sigi permission pi khiba amta leite haibagi potam su leirabanina sigi Centenary Gate si concern department na Manipur amata ni huji leiri base adu Manipur si da akogi Manipur si da aran be history imta chatpa pamde aran be history imta lahen ba pamde aduna aran be history leitaragadi tawriba aran ba sing mafam si leitaragadi aduna akogi hayeng tungda lakadaba generation gi damakta akaiba mayam lakani aduna yaragadi sigi 19/12/2022 da su sigi removal gi permission pi gi bal koi order pi gi bal rabanina Anglo Kuki War Centenary Gate si yam thuna lokthok piro